NIA na Arambai Tengol gi Luching Pural Korongan ba Khuman gi mathakta tongan ba maral kaya siduna charge sheet thangalakpagi mayokta ngarang Thoubal district ki Samaram Lamkhai dap Mairapai bising na wakat mi fam chathakre wakat mi fam maduda saruk yakhibi Sachirani amasung Ningthauzam Ibemcha ani na hai lamdam asida thokliba irang asi hek haurakpadagi Manipur gi apunba saktam ngaknaba honabada thawai khubakta haptuna honarakliba Arambai Tengol gi Luching Pural Korongan ba Khuman gi mathakta NIA na charge sheet thangalakliba ase miyamna yabu ngamloi charge sheet asi handoktraba fauba miyamna hanba leitana makhal makha kaya gi khongjang changsinkhigane Korongan bana leibak ki damak laukiba thodang sing lamdam asigi mama oibi sing na khangni maramaduna Korongan ba Khuman gi mathakta thangalakliba charge sheet ase khudakta handokpadabani haina so makhata ke Wakan mi famadu Korongan bagi mathakta NIA na charge sheet thangat pe yaningde amade charge sheet khudakta handokadabani haiba kholau kaya so lauke Korongan bagi mathakta NIA panbiri ba charge sheet se akhoi thawai hakchang yaman da janingde maramde chaba mache tumba mache daune imale ba iramdam kanna bagi damak honari basibo magi mathakta pale ba charge sheet se akhoi siga ya janingde mama oi bi ki thawai ba pan ba ka manai aduna samram pada khuding mangna hari ba magi mathakta pale ba charge se la khok ki ba Manipur da lari ba mama khuding mangna khungjang ke changchin duna akoi lep lai tna changchin gani hari ba magi mathakta panbiri ba khungya ganu sa si ja thoba matam da thok thok yona akoi hajari Korongan bagi mathakta India gi NIA na sibiri ba marala se ngasi haban misidagi akoi gi Manipur paja punamaki awaba se kopi duna ngasi NIA na sibiri ba marala se Korongan bagi mathakta khudakta hatokiyo adu natraga di akoi Manipur mama oibi kaya na akalakan ba khongjang changchan le harga ngasi Manipur gi damakta mama oibi kaya na ichajing gi damakta thawai pathokani habu wafam je thamjage